Miyeng tabiri singkhwai khudimuk ko ahanmaktada channel sigi andongi marup kamesu mangangna taram nokseri amadi puknona khurumjari. Piki channel asina chayul gi oina rasipol mathang adumak hek horopadagi thamjaraba matungda chaliba sahi ing singni ga kun manga sidagi anobu sahi gi anobu khudol amo oina nusijaba viewers sing subscribers sing da sahi gi anobu khudol amo oina tamjariba tha gi oiba rasipol ngasi Kudol tamjanabagi damak puduna laksari channel asina horopadagi chayul gi rasipol leptana nomajing numit khudingi thamjabagi mathakka sahi sigoina hathagi oiba rasipol do sahi sidagi hoduna kudol tamjagani asingbagi di ngarang January gi tang manga da mayam da kudol tamjagi haduna khanjaramani adubo nomajing numit oramana maram oraga chayul gi rasipol oina kudol tamjakibani Mathangi February thadagi di tang amadagi na ahum phawbagi manungda damak thagi rasipol se tha khudingi oina kudol tamjanabagi da mohona jage haba wafamde thamjaraga January thasida adom gi rasipol da kari leri habado mapung phana taminasi ngarang thamjakhiba chayol gi rasipol da chayol gi oina lekhibado nungaiba amasung nuaidaba leibagi mathakta chayol gi oina olaga matam dugi lakadabanina adubo Thasi gi onade thagi na overall torapama yengaga thagi oiba rasipol da kari leri habaduni kudol tamjagadori basi adumuk mahosagumna January thasi gi oina mes rasipol dagi hojare haraga mathang sathajaraga aroibada mina rasipol kudol tamjagadabani thagi rasipol sida kari adom gi rasi singsida thagi oina leri loina na haksangi oiba thasida mahai masingi amadi Pakhang lesabi singi folda kari leri habado khamina bagi tanjado lominasi kudol tamjarage chaliba sahi ing singniga kunmangagi ahan batha January thagi oiba thasida kari adongi rasi folda kari leri habado khamina bagi tanja lominasi kudol tamjage miyeng taminasi Fore mayam adudi ahan basi mes rasipol lokhasage mes rasipol gi chatliba tha January tha sida imung manungda anayek yaudunaba section ba faba matamni ariba anaba talakpadagi naknaba imungsing awaba mayok narakpa yai sel thumgi phibam khangauduna pagalakpadagi khutta marang khaina tungba ngamba matam su oigani iram masiga mari lenana aso asang kayaga Anoba thabak kya paikhalakpa ngambasu yai pukning phathabadi phagani aduga isada naitom tabagi wakhal ama adumak pukning bagi wakhal lakani kana honajabadagi mahaina thabak kya mai pakna pangthokpa ngamlagani mahiroi singiri mahaida mai paklagani aduga pakhang lesabi singidi chai kaba matamni habadi makoida wakhal nuaiba apamba kya adugi Panthongpham yoba kanaba phangba hena phangba matamni haibani ani subada bris rasipol lokasage bris rasipol ge na January tha asida aruba thabak kya pangthokadaba leibana pukning sarangnaba matamni maramasina aruba warep kya loba matamda pukning phathabaga loinana kanagomba akhang ai singa thanaba phawgani selga mari lenaba kaya da khangauduna kanaba kya phangbaga loinana khutta marang kaina tungba ngamgani imung manugi miyoi singna mateng pangbadagi yetnaba kaya koktuna mara tapna panba ngamba matamni maruk mapang amasung khangna sanaba singdagi mateng phanglaba su yai mahiroi singidi January tha sida mai mahaida mai onsinba ngamgani aduga pakhang lesabi singidi kupna khanthaba na khwaidagi phaba matam oigani ahum subada mithun rasipol lokasage mithun rasipol gi oina January tha sida thabak sinba hengalakpadagi haksangda nuaitaba thokpo yai maram asina pothanaba honaba tangai phadaba phai lam leiba yonba amadi laitin gi hiramda pukning sango haibasu lei maramdi leiba
ꯌꯣꯟꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯂꯕ ꯌꯥꯕ ꯃꯇꯝꯅꯤ꯫ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯍꯧꯗꯒꯤ ꯑꯣꯟꯈꯠꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯒꯅꯤ, ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯇꯝ ꯐꯠꯇꯕ ꯃꯇꯝꯅꯤ, ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯟꯊꯨꯡ ꯇꯥꯟꯕ ꯐꯪꯕ ꯃꯇꯝꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯌꯥ ꯐꯕ ꯋꯥꯠꯄ ꯃꯇꯝ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ꯫ ꯑꯁꯣꯏꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯔꯥꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯅ ꯈꯨꯠꯇ ꯄꯥꯏꯕ ꯁꯦꯜ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯃꯥꯡꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯉꯝꯕꯒꯤ ꯃꯤꯅ ꯆꯥꯟꯕꯤꯕ ꯃꯇꯝꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯕ ꯀꯟꯗꯕ ꯃꯔꯝꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯉꯥꯏ ꯁꯪꯊꯥꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯊꯥ ꯑꯁꯤꯗ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕ ꯇꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯐꯕ ꯃꯇꯝꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ナꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯗꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯃꯛ ꯐꯒꯅꯤ, ꯑꯗꯨꯕꯨ ꯂꯂꯣꯟ ꯏꯇꯤꯛꯇ ꯁꯦꯜ ꯊꯥꯗꯕ ꯇꯥꯔꯕꯗꯤ ꯀꯨꯞꯅ ꯈꯟꯊꯕ ꯐꯕ ꯃꯇꯝꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩ꯫ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯂꯕ ꯌꯥꯕ ꯃꯇꯝꯅꯤ꯫ ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯀꯅꯤ, ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯠꯄ ꯃꯇꯝ ꯑꯣꯏ꯫ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯊꯥꯗꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯕ ꯉꯝꯕ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯁꯦꯜ ꯇꯨꯡꯕꯒꯤ ꯃꯇꯤꯛ ꯆꯥꯗꯤꯡꯒꯤ ꯆꯥꯡꯁꯨ ꯋꯥꯡꯕ ꯃꯇꯝꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯍꯥ ꯄꯥꯡꯊꯣꯛꯄ ꯐꯠꯇꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯃꯥꯡꯖꯕ ꯌꯥꯏ꯫ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯌꯥꯗꯒꯤ ꯎꯟꯈꯠꯅꯔꯛꯄ ꯌꯥꯏ꯫ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯇꯝꯂꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯟꯊꯨꯡ ꯇꯥꯟꯕ ꯉꯝꯕ ꯃꯇꯝꯅꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯄꯨꯛꯅꯤꯡ ꯋꯥꯍꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯆꯪꯕ ꯃꯇꯝ ꯂꯩꯒꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯗꯨꯕꯨ ꯈꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯕ ꯉꯝꯂꯣꯏ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯈꯟꯊꯔꯒ ꯄꯥꯡꯊꯣꯛꯄ ꯐꯕ ꯃꯇꯝꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯃꯥꯡꯂꯕ ꯌꯥꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯂꯝ ꯇꯨꯅꯆꯤꯡꯕ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩ꯫ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯟꯗ꯭ꯔꯕꯗꯤ ꯆꯥꯎꯅ ꯃꯥꯡꯖꯕ ꯃꯇꯝ ꯑꯣꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯊꯥ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯇꯝ ꯂꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯀꯨꯞꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯐꯕ ꯃꯇꯝꯅꯤ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ, ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯍꯟꯅꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯜ ꯄꯤꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯟꯕ ꯐꯠꯇꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯅꯤ꯫ ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯄ ꯃꯇꯝꯅꯤ꯫ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯃꯇꯝ ꯑꯣꯏ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯊꯥ ꯍꯥꯏꯕꯗꯣ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯂꯩ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯐꯣꯜ꯫ ꯍꯛꯆꯥꯡ
ꯐꯅꯕꯒꯤꯗꯃꯛꯇ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯕ ꯃꯇꯝꯅꯤ꯫ ꯔꯥꯁꯤꯁꯤꯒꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯍꯧꯗꯅ ꯁꯦꯜ ꯊꯨꯝꯅꯆꯤꯡꯕ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯁꯨ ꯌꯥꯕ ꯃꯇꯝꯅꯤ꯫ ꯏꯆꯥ ꯏꯁꯨꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯍꯟꯕ ꯃꯇꯝꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯒꯤ ꯃꯇꯦꯡꯗꯒꯤ ꯇꯨꯡꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯅꯤ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯀꯌꯥꯗ ꯁꯦꯜ ꯊꯥꯗꯕ ꯐꯕ ꯃꯇꯝꯅꯤ꯫ ꯊꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗꯤ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯇꯥꯔꯕꯗꯤ ꯏꯁꯥꯗ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯒꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯄꯟꯊꯨꯡ ꯇꯥꯟꯕ ꯉꯝꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯁꯪ ꯑꯃꯥꯟ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯆꯨꯝꯕ ꯃꯇꯝꯅꯤ꯫ ꯇꯨꯡꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯇꯥꯟꯅꯕ ꯐꯕ ꯃꯇꯝꯅꯤ꯫ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯏꯊꯛ ꯊꯣꯡꯕꯅ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯊꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯒꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯏꯪ 2025ꯒꯤ ꯑꯍꯥꯟꯕ ꯊꯥ ꯖꯅꯋꯥꯔꯤ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯗꯤ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯑꯣꯏꯆ ꯑꯣꯏꯊꯛ ꯀꯌꯥ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯔꯛꯀꯅꯤ꯫ ꯃꯤꯒꯤ ꯃꯇꯦꯡ ꯐꯪꯕ ꯈꯔ ꯋꯥꯒꯅꯤ꯫ ꯏꯆꯥ ꯏꯁꯨꯅ ꯃꯇꯦꯡ ꯄꯥꯡꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯄꯣꯊꯥꯅꯕ ꯃꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯆꯨꯝꯕ ꯊꯥꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯈꯪꯍꯧꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯟꯊꯨꯡ ꯇꯥꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤꯁꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯅꯨꯡꯁꯤꯖꯕ ꯚꯤꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯊꯝꯕꯤꯔꯛꯈꯤꯕ ꯊꯥꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜꯁꯨ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯔꯕꯅꯤꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡꯁꯨ ꯃꯊꯪ ꯊꯝꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤ꯫ ꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫